Hi ma'am. Ngasi ki vlog se ai se ngasi je shooting chalani ba. Aduga tawduriba shooting sina khigi keno tawri. Hujik se short film ama festival tawri ba. Khigi drugs ka mari leina ba matang da ne hai. Ai su phajana di khangre ba. Ado ai shooting chalage. Ado ma'am dai BTS masa masa hapsarake. Da ma'am su video si yang like share subscribe comment to sangramo video se dum hujarake. ꯍꯧꯖꯤꯛꯁꯦ ꯋꯦꯗꯔꯁꯤꯁꯨ ꯅꯣꯡꯁꯦ ꯀꯟꯅ ꯇꯥꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯇꯤꯡ ꯍꯧꯒꯗꯕꯒꯤ ꯃꯌꯥꯝꯁꯦ ꯇꯧꯅꯔꯤ ꯁꯨ ꯗ꯭ꯔꯦꯁ ꯑꯞ ꯂꯣꯏꯔꯦ ꯁꯨꯇꯤꯡ ꯍꯧꯗꯣꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯝꯗꯣꯏꯁꯤ ꯀꯔꯤꯕ ꯃꯃꯤꯡꯁꯦ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯣꯝꯄꯤꯇꯤꯁꯟꯅꯦꯕ ꯄꯣꯠ ꯍꯣꯡꯕ ꯁꯥꯕꯒꯤꯅꯦꯕ ꯊꯦꯂꯥ ꯒꯥꯔꯤ ꯂꯩꯔꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯁꯥꯕ ꯀꯩ ꯐꯣꯀꯁ ꯇꯥꯁꯤ ꯀꯩꯅꯣ ꯑꯣ ꯇꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯃꯁꯤꯒꯤ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯔꯤꯁꯤꯗ ꯏꯄꯥ ꯁꯥꯗꯧꯔꯕꯅꯤ ꯅꯤꯡꯊꯦꯝ ꯁꯥꯒꯗꯕ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯅꯦꯒꯦꯇꯤꯚ ꯀꯦꯔꯦꯛꯇꯔꯅꯤ ꯄꯣꯖꯤꯇꯤꯚ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯃꯥ ꯃꯄꯥ ꯌꯥꯝ ꯑꯣꯠꯄ ꯑꯗꯒꯤ ꯒꯨꯂꯤꯒꯤ ꯆꯥꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯈꯔ ꯁꯥꯗꯣꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯦꯁꯤꯒꯤꯁꯨ ꯃꯥꯒꯤ ꯁꯣꯔꯠ ꯐꯤꯂꯝ ꯑꯃ ꯁꯤꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯊꯥꯖꯟꯃꯤꯟꯅꯗꯣꯔꯤꯕ ꯃꯥꯒꯤꯗꯤ ꯅꯝꯕ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯗꯦꯞꯆꯥꯟ ꯈꯨꯃꯟ ꯗꯦꯞꯆꯥꯟꯗꯣ ꯌꯦꯡꯉꯨ ꯀꯩꯅꯣꯅꯦ ꯗꯦꯞꯆꯥꯟ ꯈꯨꯃꯟ ꯍꯥꯏꯔ ꯌꯦꯡꯗ꯭ꯔꯤꯗꯨꯕꯣ ꯃꯃꯦ Rolling and action. That's all. Jiran tholo. You want the sugar? Okay, cut. 이쪽으로 해야 되나? 그러지. 남부야. 어디서? 세. 하나. 나오세. 오케이. 오케이. 그래. 롤링. And action. Hey. Hoy, Nang hediya. nang hendin malam. Nang mahan tali Nang mahan tali se. Kem ya mage ba? Nang jutu kare. Nang jutu kare. Nasi jutu kare. Nasi jutu kare. Nang tang. Ini ngako. Kan yaw de. 시지 히트야 걸로. 야, 누나들 이번 nang 좀 쳐놓고 아두가 또 nang 하 치탁 타그라고 파호바 낭소 나한테 미 쿠방 타고 nang 저한테 뭐라 그러나 막 타생기도 타생기도 해봐 네. 오케이. 셀러오세 롤링. and action hoy Hoy, nang hediya malam nang hendin malam. nang mahan tali Nang mahan tali se. Kem ya mage ba? nang jutu kare. Nang jutu kare. Nasi jutu kare. Nang. 묵노 니네 정sel로 아도가요 나 거기까지 안 왔어 아이기 빠부도 그 답이야로 빠딩이 니가 미만해 줘봐 나 거기에 딱 있다고 있는 간비리 할세 거기에 딱 진짜 어이 들리 봐 보이지 아이 하나 이거 몇 싱하다 그래 이거 유시 막 쿠칭하다 뭐 그치가 막 짜이니까 탁하니 짜이나 딱 그렇게 빠기니 캐 이 소리 바보 ngasi 싸먹 사기니 캠도 어저버니 혹시 작디 ꯑꯩ ꯐꯣꯔꯁ ꯑꯥꯝꯅꯦ ꯁꯥꯗ꯭ꯔꯤꯁꯤ ꯃꯥꯜꯂꯗ꯭ꯔꯥ ꯌꯦꯡꯉꯣ 또 빌어라 아야 너 빌어. 나 시다봐 부담 니 시다봐 가서
그리고 푸하다가 예 다들 푸 반드레 다들 ngani ngati foto nanu 하이오페 라는 matunda na 라는 matunda 라는 matunda dum changsan ni ba mo haji tu so mu khai la le ta ba ba ko na te dum ta ko ko nani ko le to ba dum bi ko wala ko ya ko so ro wala ko ba no to di para di ba ko ba di di ta sa ki ya no ba ko to ni se le mo do sundra do na ko so ma ni ko 도움없니네. 유미상 좀 하는 거 짠이 시도 땡아요 우리네 저 지나가 들어. 아 저 지나면 지금 야, 그래 액션 얘는 뭐 영화 하나 없다 잘 가. 액션 얘는 뭐 가보러. 자통 것이 맞서 문제 더 우리 까불로 까불로 너무 하고로. 까불로 해도 까불로. ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯒꯤ ꯑꯩꯈꯣꯏ ꯅꯝꯈꯤꯕꯁꯤꯡꯗꯨꯒꯤ ꯀꯩꯅꯣ ꯂꯥꯏꯠ ꯑꯞ ꯍꯧꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯪꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯂꯦꯝ ꯏꯟꯇꯔꯇꯦꯟꯃꯦꯟꯗ ꯐꯪꯒꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯀꯥꯟꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁꯇ ꯊꯝꯃꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ